Akasvani Imphal Ngangbam Nganthoi na pau pazari ahanbada maruiba pau. Council of Higher Secondary Education Manipur na loba class 12 ki parikha ngasidagi hauragani. Security Force na tongan ba lal hulup singi miyoi mari fare, miyoi amasu heroine number 4 ga konana fare. Amasung Bangladesh da ngasi tarik Rehman na lusingba anobu sarkar wasak lauragani. Council of Higher Secondary Education Manipur na loba class 12 ki parikha ngasidagi hauragani. Council na thokpa cherol amada hai parikha sida punna mahiroi lising kuntra mathoi chaunga kuntra saruk yagani. Masigi manungda mahiroi lising taret chatruk marpudara taret na arts stream ni, mahiroi lising kulumdoi sa manifutaruk na science amasung mahiroi chatruk marputaret na commerce stream gini. Raja sigi tongan ba exam center sa matara taret ta parikha si pangthokani. Parikha si mapung phana pangthoknaba honabada raja sida leiriba miyam amasung lupsing na mateng pangbinaba council na appeal tawrakli. Parikha si sahi sigi March ki kun phawba chathagani. Amaromda class 12 ki parikha thariba mahiroi singda Mukhyamantri Yumnam Khemchana yaifa paujel pirakli. Maki paujelda Mukhyamantri na hai Pradhanmantri Narendra Modi na phongdokhibagum mahiroi singna pukningda awaba wakhal khandana amasung wakhal nungaina parikha thagadabani. Hariba parikha si mahiroi amagi punsigi tungi career sembada yamna maru oiba ama oijaragasu mahiroi singna parikha gi damak pukning wakhal wabagi mahutta masibu harau kumai amagumna lauduna wakhal nungaina parikha thanaba honagadabani. Oja sing amadi mama mapa singna su mahiroi sing buning thina ngaklo piduna asumba lambida lamjingnaba honabinaba mahakna appeal tawri. Democratic Students Alliance of Manipur Desam, All Manipur Students Union MSU wakhalon manaba apunba wama kanglei na su class 12 ki parikha thariba mahiroi singda epa paujel pirakli. Raja sida miyamdagi namduna sel khaiba amadi atai aini yadaba thabak thoram tawba miyoi sing phawagi thabak security force na leptana sathari. Manipur Police Control Room na thokpa cherol amada hai ngarang KCP apunbagi kadar ama Imphal West Zilla gi tawthong khunodagi security force na faraba miyoi esi zilla asigi phumlau mamang lekai dagi ni hairi. Security Force na KCP noyongi kadar ama sungrang Imphal East Zilla gi sahumbungdagi fagatki. Faraba miyoi esi zilla asigi pungdongbam mayai lekai dagi ni. Amaromda haukiba nomaijing numita Security Force na Tengnopal Zilla gi Moreda leiba Jagnoi area Indo-Myanmar border pillar marfudagi KYKL gi kadar ani fare haina sirol sina makhatari. Faraba miyoi sing asi amana Assam gi Kasar Zilla da leiba Lakhipur Police Station gi manung chanba Raja Ramdagi ni aduga amana Kaksing Zilla gi ningthau pareng maningdagi ni hairi. Serol sina makhata na hai Security Force na Thoubal Zilla gi Sangai Yumpham Part 2 Serapur dagi miyoi ama heroine number 4 ga kunana fare. Mangondagi saurakna gram 333 oigadaba heroine number 4 yauba sapon cap tara nongmai maru taruk yauna single barrel nongmai ama amadi mangna tongba gari phagalle hairi. Bharat Lanmigi Spare Corps gi GOC Lieutenant General Abhijit S. Penderkar na ngarang Manipurda laktuna Raja sigi oiriba security gi phibam yangsinkhre. Ngaksel Mantraloy na thadorok pacherol madahai Lieutenant General asina Senior Commander singa loinana Ukhrul Kangpokpi Imphal East amasung Imphal West Zilla da satuna security gi phibam yangsinkhi. Maki khongchat aduda Red Hill Division gi GOC IGAR South amasung atai formation commander singna Operation Dynamics ki matangda paudamkhi. Lieutenant General asina hariba Zilla sing asegi mapam singda deploy tawriba Bharat Lanmi amadi Assam Rifles ki phibam yangsinkhi amadi thokhaningdaba thodok thoktanabagi damak yamna section leinanaba pauktak piramkhi. Kendra Sarkar na ayaba piraba Home Guard personnel masing chatruk humbudra asi lising ani da hengat pinaba Raja Sarkar gi thaurang amadi panduna leiriba sel thungi kanaba sing phanghanaba paikhatliba thaurang sing athuba matamda khanghalaknaba Manipur High Court na mari leinaba singda aiba se thakre. Manipur Home Guard Employees Welfare Association na hiram masiga mari leinana thasigi taramathoida Manipur High Court ta wakalakpagi matung ina thasigi tarahumdoida Manipur High Court ki judge Justice Ahanthem Bimol gi bench samana Griha Mantraloy amadi Raja Sarkar gi mari leinaba singna sayol mari gi manungda samlapa paukhum ama piraknaba khanghankhibani. April 15 da hiram sigi matangda makhatana khananaba matam lepkhre. Tabiriba pawase Akasvani Imphal dagini. Bangladesh tangasi tarik Rehman na lusingba anoba sarkar wasak lauragani.
वासक लौबगी थौरमदा लोक सभा अध्यक्ष ओम बिरला यावना मपान लेबाकी लुचिंगबा कया सरुक यागनी पनबा याय हंदक पांगथोखिबा 13 सुबा जातीय संसद मिखलदा तारिक रहमान की दोलना चावना माई पाखिबनी भारत की मपान थौरम मंत्रालय की चेरोल अमना हाई ओम बिरलाना लेबाक असिगी महूत सिंदुना वासक लौबगी थौरमदा सरुक यागदबा असिना लेबाक अनिगी मरक्ता मरुप मपांग ओइबा अमसुंग गणतंत्रदा भारतना चेतना थाजै हाइबदु उतली रहमान लुचिंगबा अनौबा सरकार अमा बांग्लादेश ता लेरकपबु मंत्रालयना तरामना ओकली सरकार की पाउना हाई बांग्लादेश की नौना खलबा संसद सदस्य सिंह चीफ इलेक्शन कमिश्नर AMM नसीरुद्दीनना ngasi ayuk pung 10 taba matamda Jatiya Sangsad Bhavan da wasak lawgani madugi tungda Rashtrapati Mohammad Shahuddinna anoba cabinet mantri sing Parliament Complex ki South Plaza da wasak lawgani MP sing wasak lawraba tungda Pradhan Mantri amasung atay mantri sing wasak lawgani wasak lawbagi tharamda mapan lebaki lusingba sing yauna miyam tingadawriba sigi yanglaga security na akanba section tharang lawkhatle ngaksel mantri Rajnath Singh na hairi critical technology gi lamda leba asi maromdom lepsana ba honabana national security da sauna kana hangani hauzik honglakliba geopolitical gi maong asida aero engine technology gi lamda sakhat han batangai fade Bengaluru gi Defense Research and Development Organization gi gas turbine research establishment ta ngarang baigyanik sing amasung official sing unabada mantri na wafam asi phongdokhibani operation sindur gi matang da paladuna Sri Rajnath na hai operation aduda armed force singna leba asigi oiba communication system surveillance equipment amasung kusukhulai sizinaduna ngaksel gi lamda tawbangamba sing utkhi Sri Sagi khongchat manungda mahakna indigenous military gas turbine engine development kamari lenaba hauzik paikhatliba project kaya yengsinki ngasi phongba pause singi maroiba pausingi damak hauzik Waikhom Chitradhani leire Chitradhani Thagachari Nganthoi गृह मंत्री अमित शाह न अवांग नोंगपोक राज्य सिंगदगी टेररिज्म मुथतकनी हाइना लाउथोखिबा NRC की मतंगदा फोंगबा पाव अमदी हाई स्कूल लिविंग सर्टिफिकेट एग्जामिनेशन 2019 की इंक्वायरी रिपोर्ट मांगखिबगी पावना ngasi फोंगबा पावची सिंगी मरोइबा पावसिंग ओइरे अवांग नोंगपोक अमसुंग JNK की टेररिज्म अमदी इमरजेंसी असि मुथतकनी अमित शाह हाइबा असिना पोकनोफमगी अहानबा हेडलाइन तौरे Sangai Express Manipuri edition da wathok oinariba Churachandpur Kangpokpi lambi lupa crore ani lakh marfu tara rom gi churup phagatkhre Tripura dana Assam Rifles na lupa crore nifu manga gi yawa tablet phaki haiba paw asina ahan ba headline tawri file thiba khangdre hairakpadagi commission na lupa lising manga gi senfam fine oina pinana ba khangan khre haiba paw asina huyelan paw gi ahan balamai da fongli sana laibakta classroom da mahiroi ani thonglon sinduna thamlambagi wathok inquiry chathanaba khangan khre haina ani shuba headline tawri numit 10 gi manungda report pikhalakadabani haiba commission gi wafam amasu sub headline oina piri Kuki Jo Singh gi davi fangdriba fawba Kuki Jo na kundaba mafam singda mitai changba yakiro haiba ITLF ki wafam People's Chronicle gi ahan balamaida fongli champion for just and fair delimitation na census ki matangda matam yaithoknaba taksili haiba paw asina Sangai Express English edition gi anchor column da fongle Manipur Mail da GOC na Manipur gi security gi fibam yengsin kibagi paw ahan balamai da fongli Ganfew Mail da Ukhrul District Police na JNB Ramba gi Mahairo Yangkhai Mathoi JNB Kangpokpi da tek takai da na pukhina ba Cycle Police Station da sinakre haiba paw asina ahan balamai da fongli Tamenglong Times da Hornbill Conservation gi matang da nomogi oiba awareness program ama Tamai subdivision gi Khundong Khunkhaiba village ta pangthokre haiba paw asina ahan ba headline tawri Hills Hornbill Express ta Litan gi wathok ta Assam Rifles na Achan Mirai naiba gi thawong chathai haiba maral siraduna Indigenous Peoples Forum Manipur na Justice Gita Mittal Committee da memorandum pisin kre haiba paw asi ahan ba lamai da fongle Nganthoi Thagatsari Chitradhani aroibada maroiba paw amuk hanna Council of Higher Secondary Education Manipur na lawba class 12 ki parikha ngasidagi hauragani security force na tongan bal alhulup singi miyoi mari fare miyoi amasu heroine number 4 ga konana fare amasung Bangladesh ta ngasi tarik Rahman na lusingba anoba sarkar wasak lawragani paw loijare